Ching Leibak Court Pa Amadi Puduna Chatpada Court Ki Athingba Leiba Maramna Kanglon Kaina Ching Leibak Court Lamba Amadi Ching Leibak Puduna Chatpasingi Mathakta Forest Department na Chathaduna Lakpa Drive Ki Saruk Ama Oina Ngarang Nungthil Thobal District Ki Fundrai Area Dagi Ching Leibak Court Tuna Puthorakpa 407 Tata Ani Thobal Forest Range Ki Staff Singna Fagatkhre Hairi Forest ki paw sin hai akaknaba paw ma phangbadagi Thobal Forest Division ki DFO Dr. L Jesili ki pawtak matung ina Thobal Forest Range ki Range Officer Dinesh Chandra Salam ki meeting makhada chathakiba drive ta gari ani adu fagalakibani hairi fagatlaba gari ani adugidamak logi oiba chap chaba thabak sing lokhatlagani haiki Jing mang de saliba 407 Ching Leibak Puje Khongjom dagi Thobal Forest Division की मखा ले थवाल रेस न फाजरक पनी चीजे लंबी द मोय थौदोरक पदगी आ मनुंग चांगुरगा गाड़ी अमसु मनिंग द लाई 407 अमजु मोय थवाल रेस की स्टाफ न गाड़ी सिंग द चप्पगा मनिंग दे पुरै थारो यार हां बगाय दे ओखले मेन से ओखले अकोय मजे थवाल रेस टीम न पुरै 6952 right number Ani Shubha Gari yaure Ani Shubha Gari yausle 1750 right number